Moise, Zomi Council, how you say, away in a kind of cookie, Zomi, Shimosu, division lay rank. A Moy division lay in the and the Moy Tauriva, Apunba, see, movements, the Yauriva, land, some not to Pomani, when Puna Canada Tony, Club Amon Topo, Club Amon Topo, Moimata Suko, Masito, the Canava, the Gamin Tadia. Zomi Council, Tado cookies, Yauri, you can't day, I think by tasting Yauri, you can't day, game can't deal. Masima Gamin Tada and Kalia Amana, Paul to dialogue that piece Yaudoni. Luina Amama Yaudoni. Although a quick war from the dialogue to Yapote. Natrabobia. War is a seller, say a quick Bovizia Kunakis, you don't like never go. And we buy Kunagan, no to pass the war to Yapote, 100 copies never. War is like dialogue like piece don't never. Other see a queen, a hundred, I'm 10 I have the dialogue near Winapamishi. Dialogue is Yano program, Yano proposes Santi program, Nequinito, Jaduna, Makui, Amo, Tadina, Gianmenta, Zumi Council Toji. Canacanano, you go to Hiro, the Nagi, Cano Hiro, among Toladi, I don't know, Communito, Apumba, Natraga, Canona, cooking, Pitosia, Zumi Council, a pickpot, Canone, Kali, and Division Kadopinate, and Moisa Duni, Toisaduna. See, Cano see. Sumi, a quiz political direct Pame, a quiz discussion labor, couldn't political dialogue, the Shaya, political dialogue is when a parliament to Lumpi and happy as we dialogue is the political dialogue. Couldn't say I know being in the commando get easy editor and I editor by a Kui Manaba, a Kui Maming Pal of the Sankanam lay, a Kui Bobi Sagini, and the Ivan Salevo, other Manipuyam, but deputy speaker and Baki Mayana, a Kui Mate Marumbuku, Kanabanze, Unova Salevo, other in the arms of the Kuramagas, Paundi, Halloina, Ranji, Yobira Moro Hybris, Masaure, Curry, Santa in a go. A man's holiday, Kangako, Kaina, La, Rhino, admire. Rajati Hybris, Popati, Hangar Potato, Yaw, Shili, Yordoni, Nangi, party politics of Nato Permani. Man, Anjana Santa, Natra. And party politics, many Rajin Yordon, Poli dialogue is Tangai of the other never. I don't know, man, Santi, you see the Yaure. The game of Makai to the game of Methodis Yaure, Marcelo talk with another Aina discussion credits from Hajam and the political dialogue to nobody the Muda with the Kunakba, Mam say, Masi Zinin is Zipi to Ohio, Sakara. Kaino the Zinin, Zipi Moidum. A queen of Shinamangam, the Moidum Tamdadana. At the moment, Matamangua, Sayama, I say, among with the Mogi, Sasan, Shigiba, the Masamano, Nagiba, the Nupi, Angang, Nadan, Shikami, how to Kami never. I do my to compensate with only Kunga. Kunga Quasi, Nang Langi, Lalusum, how it didn't lally to me, I don't know. Makweda, Akui, Zinin, Mississippi, Sakashna, Madugi, the gate up now, how would only other knowing Matam Kella, you see that way, no lazy, Canora. Manipur police na IRB na natin MR na natraga CRPF na natin CCR sinjalakani adu baudi kano to hai na moisu khulngak pa si akoi kano sing si ta kai hai ta adu ai de lening pote ba moi nungmi maru pando ne ba hanaki drone to wei du ne ba kano akoi ade mu hoiti missile locally made capsule ne ba kilometer mari manga to chap je moyang da ai ni maya tari na hanangi pabung akoi sim je koiring hoigi adu ta salim ne ba ko aduna si maya ma se masidi akoi na sumkhan bada Sagan, Moy, Kenosi, Loino, Pazabiori, Maquin, Haimat, Paul Gildaros, the Mona, Santi Dalopam de Santi Dalopam, the Meek, Lemony, Ateto, Baduga, Dalok, Haitaradi, I was Santi Dalok, Yordon, Santi, Seduna, Ayahan, around that, a quick Sula, Kenoni. Jamtina, she might not pull you that way. Maquin, come there, the my pull you that a quick, have a pull you that I don't want you, Pancas Haya Poteva. Mashika gets younger the gate. I do name a Hizzy, I'm around it, tells my time. To give Zakuziki, Lady Bob, Pibum Zidabatare, Canona, India, central government, Zata solution program named Santi Label and Bizda, said government, the Swai areas of Quina, Mating Pang in Low, we have recommend them being user. I road maps, it's the Shinhaga, Santa Kangri, Pulo Kavaraga, Pung, the other night, Kangri, more people say, no, white, I don't know, Kangri, but you know, Masia, Koi, the Heidi, publicly, I publicly can with the Tamdrieva, I quit domain the Quadana,
ꯃꯈꯣꯏꯁꯦ ꯃꯣꯏꯅ ꯑꯗꯨ ꯇꯧꯅ ꯗꯥ ꯇꯧꯅ ꯁꯨꯝ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯗꯤ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯋꯥꯅꯤ ꯇꯧꯗꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯍꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯁꯤꯡꯅꯁꯨ ꯇꯧꯅꯤ ꯈꯪꯅꯤ ꯑꯗꯨꯗ ꯇꯧꯅꯤ ꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯇꯧꯗꯕꯅ ꯀꯣꯡꯒꯥꯏꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩ ꯊꯥꯖꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯔꯣꯗ ꯃꯦꯞꯇꯣ ꯇꯧ ꯇꯥꯔꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯊꯝꯒꯗꯧꯅꯦꯕ ꯅꯝꯕꯔ 1 ꯁꯤ ꯅꯝꯕꯔ 2 ꯁꯤ ꯅꯝꯕर 3 ꯁꯤ ꯅꯝꯕर ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯉꯥꯡꯅꯒꯗꯧꯅꯦꯕ ꯍꯧꯖꯤꯛꯇꯤ ꯔꯣꯗ ꯃꯦꯞꯇꯣ ꯈꯪꯗꯦꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕꯁꯤ ꯅꯩꯅꯗꯣꯏꯁꯤꯁꯨ ꯔꯣꯗ ꯃꯦꯞꯇꯣ ꯀꯔꯤꯅꯣ ꯈꯪꯗꯦꯅ ꯅꯩꯅꯗꯧꯔꯤꯅꯦꯕ ꯑꯗꯨꯅ ꯂꯨꯔꯤꯗꯤ ꯑꯃꯤꯠ ꯁꯥꯍ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯑꯩ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯈ꯭रे 2003ꯒꯤ ꯃꯦꯒꯤ ꯇꯥꯡ 60ꯗ ꯃꯥꯒ ꯃꯤꯅꯤꯠ 10 ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦꯕ ꯃꯔꯝꯗꯤ ꯃꯥꯅ ꯀꯧꯔꯛꯇꯅ ꯔꯤꯀꯣꯒꯅꯥꯏꯖ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ CSOꯁꯤꯡꯁꯨ ꯀꯧꯏ ꯑꯗꯨ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯃꯌꯥꯝꯁꯨ ꯀꯧꯏ ꯑꯗꯣ ꯑꯩ ꯎꯅꯖꯧꯏ ꯄꯣꯂꯤटिकल पार्टी ꯑꯃ ꯕꯤꯡ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯥꯔꯛꯁꯤꯁꯦ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯑꯃꯅ ꯑꯩꯈꯣꯏ ꯑꯩ ꯌꯥꯎꯖꯩꯌꯦꯕ ꯃꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯦꯕ ꯁꯤꯗ ꯃꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ कुकी ऑर्गेनाइजेशन फॉर ह्यूमन राइट्स एंड ट्रस्ट है सिना तौरीब मैमसे मानना हंगेब इमिग्रेंट नखोना अखोगी मणिपुर लेरे है अदुगा अखोई इमिग्रेंट की दमता नखोगी सरकार से अखोना 2021 की अखोगी बर्मीज की अखोगी मिलिटरी जुंटान लोकसंग मतुंगदा अखोना नखोगी सरकार उन्नगेना है अदु उन्नदे ngasiba उन्नहलते मदुई वारी सानव तौद्री अद हौजितदा अखोई नदुई प्रॉब्लम दु लाए नोइन है मतम नोगी पॉलिसी करिनो अदु नोइना मतम बर्मादा इवन मिलिटरी जुंटाना अखोई सरकार पैसन मतुं नोई पॉलिसी करिनो मन लेती है भारत सरकार की मनुंग पंगोद होजाना इजु खंबदा पंगांग नांगबा ngasi wa koi naga gi pistok to 1996 tagi wari sanaba horeidina hoi sei kunthra phagal abne ba kai do kariya amusu hauda do pangong da houne ba aduna ai jum khambra moi ji wari sa sa apang musi bane ba wari sa ra tawni ama tawni aduna aina singum ba makoina road map su pidana akoi moi road map ta aina mo pi bangamde tawbudabu makoina man matam da hairam ba akoi tang kunthra da akoi hairam se adugi matun mana प्रेसमिता तांग अमदा तौरमिसी मणिपुर माना था खुदिंगी लाकन निंगता वात्रांगनी खुदिंगी अदुगा नुमी हुमी लेनी हाय मनेबा अदु लेगिदिएबा अमि साना गांगिजे अखोइदी होय माबुसु अखोइगी बीजेपी ना एक्शन लोगदौनी कइदमतो नंग प्लान लौथोइनो हाइदी मंत्री यमना गांग प्राइम मिनिस्टर गांग मसि इंप्लीमेंट तौरदौनेबा अदु मदुगी एसेंबली दा नत्रगा केनोदा पार्लियामेंट दा अखोइगी एश्योरेंस कमिटी जु लेरिबने एश्योरेंस फिरम या थाउ पांगथोबरा अइना पंगांग गांग न तो पबनेबा मंत्री यमना गांग अदुना हौजी अमित शाह जी रिजाइन तौरोय दाबी तौरिसे तौरे अदुने बादे अखोइ इचनपी अखोइ अमनदी अखोइ मोदी से रिजाइन तौदौन हाइखिबे लेग्रे अखोइ नेपमगी कैनोसिना को ममांग दा हाइखिदना को अदुना तौरिदी अखोइना बीए खक्तन नतेबे तौरिसे अखोइगी ऑनरेबल सीएम मणिपुर की बीरेन से मखोइनसु ngमंद्रीनेबा माना मुक्ता ngasi अखोइगी भारत की प्राइम मिनिस्टर से अखोइगी था त्राते फजल कदरब असिफाउदा मान अमुक्ता फजन फमिनदना मणिपुरी इशू खनब याउद्रियबा अदुना आइने खनब मतमदा मदु अखोइना अखोइगी मणिपुरी चीफ मिनिस्टर से अखोइ हम चतना पॉलिटिकल पार्टी हम चतना नंग लुसिंबिउ ऑल पार्टी मीटिंग में अखोइ तौसी अखोइ पंगथोन सिनजी दिल्लीदा मदु प्राइम मिनिस्टर याउ नत्र प्राइम मिनिस्टर मणिपुर लांजी हाइबगी अखोइना चतना मोंद अनिरक से हाइरोबने मांगमदियबा अदुना मदु अइना सुम खनबदा हानगिदि सिरि बोबिन तौजे मागी केनो ऑफिस हॉटलाइन में लौथक तौबना पामी तो पीरेबा नोनी ने पीरे अखोइ दुम पाइरा चलेबको अद ngasi मणिपुर चीफ मिनिस्टर यामना सोललिसे अदि बीजेपी सोलन ब्राइन खले मौन किहन खोलन अइना ममांग साइजग्रे माजी किहलेना मिसान कइना ममना ममि खाना खानी येंदना नुसीबिना तौबिदेबा मौदा ममदि अइगे माग चमिनबा यावग्रेबा मिसाउ उनबसे मिसाइ मिन अखोइ मंगा उनरुरेबा अखोइगी भोट ममांग 2022 की भोट ममांग सिदको अदुना मदुदा तौखिबा मागी मान किब्रै खले अदुना मोइजी अखोइ मणिपुर अखोइ चीफ मिनिस्टर उसितबा अमसु उसितबा अदुना किहनबा किहनबा अदुना अखोइ चीफ मिनिस्टर मोइन किहले चीफ मिनिस्टर ना माइ मखा थाउ किहले मथं किहलकपदा अखोइ वांगांग अखोइ हौजिता अखोइ सादन हाइ अखोइ किहले एदो नानी लेक्ता दुने लास्ट अदुना
kian bagi keno se masidi milde sason ke samane fasis ke samane German gi aduna aina haijai di masigi kian bagi thabak lai khorei bise masi tawgi da ba adu loina akoi da akoi phajana akoi gi wa ngahaning ba ngahan ba aduga akoi immigration gi kamu singse immigration gi akoi illegal immigration lai bise masi phaja khangdo ko masi khangdo ko su moina haire akoi mas ki tang nipan phauda akoi gi lising manga ga Jami yakai tahu se, masih kangdo kerja di mana humda tahu madi nupi aku yakai manga kerja angang manga yang nama tu deported tahu kerja, deported tahu tu kya maksud mana kang dia ba, aduh Manipur orang halak kerja itu, highly bangla ba, aku kena ada Assam dah, aku Bangladesh sih lepas mimi amse deport tahu ba, aku Guwahati dah pahad nak kotor ko, halak pada पुलिस में आने तो मुझे ले रहे हैं गुवाहाटी तो अदु ने तो डिपोर्ट फजन तो रबा अदु इंटरनेशनल के नो खंगा अखोगी कनो दगी अखोगी बर्मा की अखोगी कंसुलेट जनरल सिंह अम लागा नत्रगा अखोगी फजन तो रबा है बदु ने साइन तो अदु इदु ले रबा है कोई खंगनी है मचिन पंगाई था है कोटी ने उदो बसे कोई यानिंग दे बसांता अदु अखोई नारी दी मदुगी खदु इदो अखोगी हुमना तरे तो मदु तो अरे मशीन नो माइ तो अदु हौई तो मोइन हाइरे बा ह्यूमैनिटेरियन ꯃꯈꯣꯏꯗ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ 2021ꯒꯤ ꯑꯩꯈꯣꯏ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯒꯤ ꯆꯦꯜꯂꯛꯈ꯭ꯔꯦꯕ ꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯆꯦꯟꯈ꯭ꯔꯦꯕ ꯑꯗꯣ ꯃꯁꯤꯡ ꯊꯤꯕ ꯉꯝꯗꯕ ꯃꯑꯣꯡꯗ ꯆꯦꯟꯁꯜꯂꯛꯏꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯁꯦ ꯃꯤꯖꯣꯔꯥꯝꯗꯗꯤ ꯃꯗꯨ ꯈꯟꯗꯣꯛꯑꯒ ꯂꯤꯁꯤꯡ 94ꯒꯤ ꯃꯊꯛꯇ ꯈꯟꯗꯣꯛꯑꯒ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ ꯑꯥꯏ ꯀꯥꯔꯗꯀ ꯄꯤꯔꯒ ꯊꯝꯃꯦꯕ ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯣꯏꯒꯤ ꯏꯁꯨꯗꯨ ꯂꯣꯏꯔ ꯆꯠꯍꯟꯈꯤꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯇꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯂꯥꯛꯑꯀꯥꯟꯗ ꯃꯈꯣꯏꯗ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯑꯦꯗ ꯄꯤꯔꯤ ꯀꯗꯥꯏ ꯄꯤꯔꯤꯅꯣ ꯃꯣꯏ ꯀꯦꯝ ꯂꯩꯇꯦ मगोई जंगल ने पी बाइबा अखोई साता नत्रा केम था ममाना 1988 अखोई 88 तगी चेलपा अखोई बर्मीज में आबदो अदो लेकुन द थामे केम ता मो हिंदू वन देबा अदुगा मणिपुर की मैतई सिन ट्राइबल सिन कई सिन लोइन मगोद मतेंग पांगे अखोई लोइन पांगनेबा को अदु मतमनुना अखोई लेहलगा हौजिदना बीजेपी ना पानो मतमसिना अमत लेहंदबा तौसी अदुना अखोई ने सुमियंगादा इमिग्रेशन में आबदो मतेंग पांग अदु पांगमगा मिजोराम दाव थममदी फगदौनेबा खंगिदना ए मोई सिदा केमम लई एक बर्मादे सिंसर पसिंग न्यूशिल हेंगने हाय मिदो खंगेबा लेफम खंगदेबा हुसिदे लेफम खंगदेबा सिदा ह्यूमैनिटेरियन एसपी जे क्राइ पीदुनो हौजिको खंगबने बोबी कदाय मोई म्याम दुगी केम सादा शेल्टर केनो जे क्राइ लेगेबा अदु लैतेबा अदु नदि अखोइ मसी मसी तौसिनबने हाय अमन खल्लेबा इफाना थमगेरा मोरेदा थमगेरा चुआचंबु थमगेरा कदाय नो थम जंगल थमगेरा अदु खाजलगा थमतायबा मखोइदे पीतारि हिंगनबा ह्यूमैनिटेरियन एस अदुना सिगुम कया अमन लबसे अखोइ कनो तो मतम हाइबदो हौइता अमिसादा कोना 2023 की मे की तांग कुथा द मई हाइ खबर हौइता द तोरे हाइ लुइदि ऐंसा हाइबा युलो नबल लांदो मादि बोट का सही नि फादरी मादि सही अमा मुक्ति सुरे दो मादि अहु मई उनगरे कोई भारत की प्राइम मिनिस्टर से अदो अखोई चीफ मिनिस्टर सिदि मखोइना मदुगी खुदोंग जाब पिबिसे अखोई मणिपुर चीफ मिनिस्टर ना प्राइम मिनिस्टर उनगे हाइबदा पिबिदिसे आइने सुंगबदा भारत सरकार सिना करी तोबिबनो हाइबि क्वेश्चन नंबर लाइबा होइदे मसी क्वेश्चन सिने यामना तौदो अखोइदि पाम होइदि पॉलिटिशियन गातना तना पॉलिटिकल पार्टी गातना सीएसओ अमा मइस्ते उन लोन मसे पुन्ना दिल्ली चलो उनवा प्राइम मिनिस्टर नत्र प्राइम मिनिस्टर ला खुइस्ते पुलप उनवा पामेबा मरमदि माना तौसे असुकी मति अखोइ मणिपुर सिंबु मैतै सिंबु ट्राइबल सिंबु उसितबने जे आइ थमजगे याम नुंगाइजेजा अखोइगी येसोजान थंबिखरि मिजोराम गी यामना फजना हाइबा तारे मिनिट अदुम फने यामना मतम से दुम लौखि अखोइगी मिजोराम गी चीफ मिनिस्टर को उनखि बफम से लैरे अदुगु मरुम ओइरिबा अखोइगी उनबी ओइन तक्सलिबा उनफम थोकपसिदि उनबा फंगी फंगदे हाइबगी अफम से सिमसु याम पेना दबा चौबा कैनोमने हाइबा तारे अबे थान ओजा अखोइगी हुजिकी मतंग गिदा पे लाकांदा बॉर्डर गी रिलेटेड ओइना अखोइगी कोको मिनिस्टर थमक पे चंगसिलिबा policy da haiba tare central forcing da kuki militant sing jiga lautuna haiba ge mek sengba senge ka haiba post thami haiba tare matang swai do ja koina kaino se purak na bani na shanti se purak na bani na masi gi khong thang amoina koina border kha ba ko petu road mek saru kum la kholaiba mayam sida amuk dagi di NSM gi site ke de yada mayam am lai border fencing ya de FMR ya de marak sida maitai ku geni gi conflict se solution je purak na gi jangsi lakpasta akoi masem nungsina da na bagi masa amma pohalak bagi possibility la ka do ba sai wa de kamai thambini ga ngasai akhoi bobina hai ba ngasai 900 chang pai do adu khitang panjaram ge singu bojina khoi ki halleba
ꯃꯁꯤ ꯇꯁꯦꯡꯅ ꯊꯣꯛꯈ꯭ꯔꯕ ꯊꯣꯛꯇ꯭ꯔꯤꯕ ꯍꯥꯏꯁꯦ ꯈꯪꯗꯦꯕ ꯑꯗꯨ ꯇꯁꯦꯡꯅ ꯃꯗꯨ ꯅꯥꯏꯅ ꯆꯪꯁꯦ ꯍꯥꯏ ꯇꯥꯔꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯥꯒꯤ ꯀꯩꯅꯣꯗꯒꯤ ꯀꯣꯜ ꯇꯧꯔꯒ ꯅꯪꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ DGP ꯑꯃ ꯂꯣꯏꯅ ꯇꯧꯔ ꯃꯣꯏ ꯇꯨꯃꯤꯟꯅ ꯈꯟꯅꯕ ꯌꯥꯏꯑꯕ ꯑꯗꯨꯒꯤ ꯁꯦꯀ꯭ꯔꯦꯠ ꯗꯣꯀꯨꯃꯦꯟꯅꯦꯕ ꯀꯃꯥꯏꯅ ꯂꯤꯛ ꯇꯧꯔꯛꯏꯅꯣꯕ ꯅꯠꯇ꯭ꯔꯒ ꯁꯥꯟꯇ ꯃꯔꯝꯗꯤ ꯃꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯟ.ꯖꯤ.ꯑꯣ.ꯁꯤꯅ ꯇꯥꯡ 13ꯗ ꯁꯥꯏꯟ ꯇꯧꯗꯅ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯃꯗꯨ ꯂꯥꯟꯕ ꯆꯨꯝꯕ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯃꯗꯨ ꯆꯨꯝꯃꯝꯗ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄ ꯃꯇꯝꯗ ꯀꯧꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ DGPꯗꯨ ꯅꯛꯈ꯭ꯔꯦꯅ ꯃꯥ ꯍꯦꯛ ꯐꯂꯥꯡ ꯊꯪꯅꯔꯤꯅꯦꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯍꯣꯝꯁꯨ ꯄꯥꯏꯔꯤꯅꯦꯕ ꯑꯗꯨꯅ ꯀꯧꯔ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯂꯣꯏ ꯀꯧꯔꯒ ꯇꯨꯃꯤꯟꯅ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯨ ꯀꯔꯤ ꯑꯦꯛ ꯇꯧꯁꯤꯒꯦ ꯍꯥꯟꯅ ꯄ꯭ꯔꯣꯄꯒꯦꯟꯗꯥ ꯇꯧꯔ ꯑꯩꯈꯣꯏ ꯀꯤꯍꯜꯂꯦꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯁꯨ ꯀꯤꯍꯜꯂꯦ ꯑꯩꯈꯣꯏꯗ ꯑꯗꯨꯒꯤ ꯆꯤꯡꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯀꯨꯀꯤꯗꯁꯨ ꯀꯤꯍꯜꯂꯦ ꯑꯩꯈꯣꯏꯗ ꯀꯤꯍꯟꯗꯕ ꯀꯅꯥ ꯂꯩꯒꯦ ꯂꯝꯕꯤ ꯆꯠꯄꯁꯨ ꯀꯤꯔꯦ ꯑꯃ ꯇꯧ ꯀꯤꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ ꯀꯩꯅꯣ ꯄ꯭ꯔꯦꯁ ꯃꯤꯠ ꯍꯥꯏꯈꯤꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯕꯣꯕꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒꯂꯣꯁꯦ ꯁꯦꯞ ꯑꯣꯏꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯔꯒꯤ ꯕꯪꯒꯂꯣ ꯁꯦꯞ ꯑꯣꯏꯗ꯭ꯔꯦꯕ ꯀꯥꯞꯄꯗꯤ ꯀꯤꯂꯣꯃꯤꯇꯔ 9-10 ꯆꯠꯄ ꯑꯃ ꯀꯥꯞꯄꯗꯤ ꯉꯥꯏꯍꯥꯛꯇ ꯅꯣꯏ ꯃꯅꯤꯡꯒꯤ ꯆꯤꯡꯗꯨꯗꯩ ꯀꯥꯞꯄꯛꯄꯁꯦ ꯑꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯗ ꯀꯤꯂꯣꯃꯤꯇꯔ 10 ꯐꯥꯄꯣꯠꯇ꯭ꯔꯦꯕ ꯆꯨꯝꯅ ꯂꯥꯛꯑꯗꯤ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏ ꯑꯝꯇ ꯑꯣꯏꯗ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯤꯗꯤ ꯍꯥꯟꯅ ꯂꯤꯛ ꯑꯣꯏꯍꯜꯂꯤꯗꯣ ꯃꯗꯨꯁꯨ ꯑꯩꯗꯤ ꯐꯥꯒꯗꯧꯅꯦ ꯀꯅꯥ ꯂꯤꯛ ꯑꯣꯏꯍꯜꯂꯤꯅꯣ ꯇꯁꯦꯡꯅ ꯃꯗꯨ ꯊꯣꯛꯑꯝ ꯇꯥꯔꯗꯤ CM ꯑꯣꯐꯤꯁꯇꯩ ꯇꯧꯔꯤꯔꯥ DGP ꯑꯣꯐꯤꯁꯇꯩ ꯇꯧꯔꯤꯔꯥ ꯀꯗꯥꯏꯗ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯄꯨꯔꯤꯕ ꯆꯦ ꯄꯨꯔ ꯆꯠꯂꯤꯕ ꯃꯤꯗꯨ ꯑꯣꯏꯍꯜꯂꯤꯔꯥ ꯍꯥꯏꯕꯁꯦ ꯇꯧꯒꯗꯧꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯄꯪꯀꯤꯗ ꯀꯤꯍꯟꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯍꯥꯏꯕ ꯇꯥꯔꯦ ꯕꯣꯕꯤ ꯀꯩ ꯉꯥꯛꯁꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯀꯤꯍꯜꯂꯦꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯐꯝꯗꯣ ꯈꯪꯉꯗꯤ ꯃꯣꯔꯦꯒꯤꯁꯤꯗꯩ ꯃꯣꯏꯗꯣ 7,000 ꯄꯩ ꯂꯩ ꯍꯥꯏꯔꯗꯤ ꯀꯤꯐꯝ ꯀꯤꯗ꯭ꯔꯦꯅ ꯕꯣꯕꯤ ꯍꯣꯏꯁꯦ ꯁꯣꯝꯅꯤ ꯂꯥꯛꯇꯣꯏꯔꯥ ꯁꯣꯝꯅꯤ ꯆꯪꯉꯛꯇꯣꯏꯔꯥ ꯑꯝꯇ ꯈꯪꯗꯕꯤꯗꯨꯅꯦꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯈꯪꯗꯕ ꯄꯣꯠꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯀꯤꯔꯤꯁꯦ ꯑꯩꯈꯣꯏꯅ ꯕꯨꯠꯁꯤ ꯌꯥꯝ ꯀꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯄꯤꯉꯩꯗ ꯕꯨꯠꯁꯤ ꯂꯩꯗꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨꯅ ꯕꯨꯠ ꯁꯥꯟꯅꯕꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯁꯤꯗꯤ ꯑꯗꯨꯅ ꯁꯔꯀꯥꯔꯁꯤꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯇꯧꯔꯤꯕꯁꯦ ꯄꯅꯤꯁꯃꯦꯟ ꯄꯤꯒꯗꯕꯅꯤ ꯑꯃꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯉꯥꯡꯃꯜꯂꯗꯅ ꯑꯩꯈꯣꯏ ꯇꯟꯕꯨ ꯇꯜꯂꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯅ ꯍꯥꯏꯈꯤꯗꯣ ꯑꯩꯈꯣꯏ ꯄꯉꯥꯡꯗ ꯉꯥꯡꯕ ꯇꯜꯂꯛꯑꯦ ꯑꯗꯣ ꯃꯤ ꯁꯤꯡꯈꯤꯗꯧꯔꯦ ꯑꯗꯣ ꯀꯅꯥ ꯍꯣꯡꯕ ꯆꯥꯎ ꯁꯤꯡꯈꯤꯗꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯔꯤꯃꯔꯁꯤ ꯁꯟꯗꯣꯛꯄꯤꯗꯕ ꯑꯗꯒꯤ ꯇꯁꯦꯡꯅ ꯃꯗꯨ ꯊꯕꯛ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯆꯥꯟꯅꯕ ꯃꯤꯁꯤꯡꯗꯨ ꯈꯪꯗꯣꯛ ꯊꯕꯛ ꯇꯧꯕ ꯑꯗꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯃꯤꯒ꯭ꯔꯦꯟ ꯂꯥꯛꯑꯦ ꯍꯥꯏꯔꯕꯗꯤ ꯏꯃꯤꯒ꯭ꯔꯦꯟꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯈꯪꯗꯣꯛꯀꯗꯣꯏ ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯁꯣꯝꯗ ꯏꯃꯤꯒ꯭ꯔꯦꯟꯁꯦ ꯑꯩꯈꯣꯏꯅ ꯇꯥꯕꯗꯗꯤ 5,000-10,000 ꯆꯪꯈ꯭ꯔꯦꯅ ꯇꯥꯏ ꯑꯗꯨ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯀꯦꯝ ꯑꯝꯇ ꯂꯩꯕ ꯎꯗꯦ ꯃꯗꯨ ꯀꯦꯝ ꯇꯧꯔꯦ ꯇꯥꯗꯦ ꯍꯥꯟꯅꯕꯨꯗꯤ ꯃꯤ ꯈꯔꯒꯤꯗꯃꯛꯇ ꯀꯦꯝ ꯁꯥꯔꯅꯤ ꯍꯥꯏ ꯃꯗꯨ ꯊꯣꯛꯄꯒ ꯃꯣꯏ ꯖꯪꯒꯜꯗꯣꯝ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯂꯨꯔꯤꯗꯤ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯗ ꯄꯉꯥꯡꯗ ꯉꯥꯡꯕ ꯊꯕꯛꯇꯤ ꯎꯠꯇꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯎꯖꯔꯤꯗꯤ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔ ꯃꯌꯥꯝꯗꯨꯗꯤ ꯌꯥꯝꯅ ꯐꯖꯅ ꯑꯃ ꯇꯧꯁꯨ ꯑꯃ ꯇꯧ ꯍꯥꯠꯄꯨ ꯍꯥꯠꯂꯨ ꯇꯨꯞꯄꯨ ꯇꯨꯞꯄꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯀꯩꯅꯣ ꯇꯧꯔ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯀꯌꯥꯅ ꯁꯤꯔꯤꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯣꯡꯕꯗ ꯍꯥꯟꯅꯗꯤ 100-150 ꯁꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ 150 ꯍꯦꯟꯅ ꯁꯤꯔꯝꯃꯅꯦꯕ ꯑꯗꯩ ꯑꯃꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯃꯦꯗꯤꯌꯥꯁꯤ ꯄꯨꯔꯥ ꯗꯤꯚꯥꯏꯗꯦꯠꯅꯦꯕ ꯑꯩꯈꯣꯏꯅ ꯆꯤꯡꯒꯤ ꯄꯥꯎ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯅꯦꯕ ꯉꯁꯤꯐꯥꯎꯗ ꯆꯤꯡꯗ ꯀꯌꯥ ꯁꯤꯔꯒꯦ ꯀꯩ ꯇꯧꯔꯤ ꯆꯤꯡꯗ ꯐꯔꯤꯕ꯭ꯔꯥ ꯐꯠꯇ ꯑꯝꯇ ꯐꯪꯗꯦꯕ ꯆꯤꯡꯒꯤ ꯃꯤꯁꯤꯡꯅꯗꯤ ꯇꯝꯒꯤꯁꯤꯗꯤ ꯄꯥꯎ ꯐꯪꯉꯝꯒꯗ꯭ꯔꯥ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣই ꯐꯪꯒꯅꯦꯕ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏ ꯄꯥꯎ ꯑꯝꯇ ꯐꯪꯗ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤ ꯑꯗꯨ ꯑꯗꯥ ꯃꯣꯏ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅꯤ ꯃꯗꯨ ꯈꯕꯔꯗ ꯑꯝꯇ ꯌꯥꯎꯗꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯊꯥꯖꯔꯣꯏꯗ꯭ꯔꯥ ꯑꯗꯨ ꯁꯤ ꯇꯥꯔꯕꯗꯤ ꯃꯗꯨ ꯀꯩ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯈꯪꯗꯦꯕ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯁꯤꯕ ꯃꯇꯝꯗ ꯂꯨꯄꯥ 1,00,000 ꯄꯤ ꯃꯤ ꯑꯃ ꯁꯤꯕ ꯃꯇꯝꯗ ꯄꯤꯔꯦꯕ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯇꯧꯕ ꯃꯇꯝꯗ ꯄꯤꯔꯤ ꯃꯥꯁꯨ ꯑꯗꯩ ꯀꯩꯅꯣ ꯑꯃꯁꯨ ꯄꯤꯔꯤꯑꯕ ꯑꯗꯣ ꯆꯤꯡꯒꯤꯗꯨꯅ ꯄꯤꯗꯕ꯭ꯔꯥ ꯑꯗꯨ ꯄꯤꯗꯕꯩꯗꯤ ꯃꯗꯨ ꯁꯤꯗꯦꯅ ꯑꯃꯨꯛ ꯂꯧꯕ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯗꯤ ꯌꯥꯝ ꯊꯥꯒꯠꯅꯔꯦꯕ 10 ꯁꯤꯈ꯭ꯔꯦ 13 ꯁꯤꯈ꯭ꯔꯦ ꯑꯗꯨ ꯑꯗꯥ ꯊꯥꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯌꯥꯝ ꯍꯥꯏꯅꯔꯦ ꯃꯩꯇꯩ ꯁꯦꯟꯇ꯭ꯔꯤꯛ ꯒꯣꯔꯃꯦꯟ ꯍꯥꯏꯕꯒꯤ ꯆꯥꯟꯁ ꯑꯃ ꯐꯪꯉꯦ ꯂꯩꯔꯦꯕ ꯑꯗꯨꯅ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯐꯪꯗꯦꯕ ꯆꯞ ꯃꯥꯟꯅꯅ ꯄꯤꯒꯗꯕꯅꯦ ꯆꯞ ꯃꯥꯟꯅ ꯁꯤ ꯅꯠꯇꯦ ꯆꯤꯡꯗ ꯁꯤꯔꯤꯗꯨ ꯄꯤꯒ꯭ꯔꯕ ꯄꯤꯗꯕ꯭ꯔꯥ ꯁꯤꯚꯤꯂꯤꯌꯟ ꯑꯣꯏꯅ ꯁꯤ ꯇꯥꯔꯗꯤ ꯄꯤ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏ ꯁꯥꯟꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯦ ꯁꯤꯗ ꯀꯨꯀꯤꯁꯨ ꯄꯤ ꯇꯥꯔꯦꯕ ꯁꯤꯚꯤꯂꯤꯌꯟ ꯑꯣꯏꯔꯃꯗꯤ ꯄꯤꯒꯗꯕꯅꯦꯕ ꯄꯤꯒꯗꯧꯅꯦ ꯄꯤꯕ ꯄꯤꯗꯕ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯁꯤꯡꯁꯤꯅꯁꯨ ꯄꯥꯎ ꯄꯤꯗꯕ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯕꯨ ꯊꯥꯖꯁꯤꯔ ꯅꯠꯇ꯭ꯔ ꯊꯥꯖꯔꯨꯁꯤꯔ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯑꯃ ꯇꯧꯔꯛꯇ꯭ꯔꯅꯦ ꯑꯗꯨ ꯑꯆꯨꯝꯕꯁꯤꯗꯤ ꯃꯗꯨ ꯁꯔꯀꯥꯔꯅ ꯄꯤꯒꯗꯧꯅꯦꯕ ꯁꯔꯀꯥꯔꯒꯤ ꯃꯥꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯆꯤꯡꯗꯁꯨ ꯊꯝꯒꯗꯧꯅꯦꯕ ꯇꯝꯗꯗꯤ ꯂꯩꯔꯤ ꯑꯣꯄꯔꯦꯠ ꯇꯧꯋꯦ ꯑꯗꯣ ꯆꯤꯡꯁꯤ ꯄꯨꯔꯥ ꯑꯩꯈꯣꯏꯅ ꯁꯦꯄꯔꯦꯠ ꯇꯧꯍꯟꯈ꯭ꯔꯕ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯤꯅ ꯑꯗꯨꯅꯦ ꯑꯩꯅ ꯍꯪꯖꯔꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯐꯖꯅ ꯂꯩꯔꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ
ꯀꯩꯅꯣꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯅ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯁꯦꯜ ꯐ꯭ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯒ ꯗꯤꯜꯂꯤꯗꯒꯤ ꯍꯦꯛ ꯂꯥꯛꯄꯒ ꯏꯝꯐꯥꯜꯒꯤ ꯏꯌꯥꯔꯄꯣꯔꯠꯇ ꯄꯤꯕꯗꯨꯗꯀꯣ ꯆꯤꯡꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯝꯅ ꯑꯩꯒꯤꯅ ꯍꯥꯏꯔꯛꯑꯦꯅꯀꯣ ꯑꯗꯨꯅ ꯗꯤꯚꯥꯏꯁꯁꯤꯗꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯆꯤꯡꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯩꯗꯤ ꯃꯤꯠꯅꯗꯤ ꯎꯗ꯭ꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯤꯆꯪ ꯑꯃ ꯍꯥꯏꯔꯤꯕ ꯀꯨꯀꯤꯅ ꯃꯩꯇꯩꯁꯤꯡꯁꯤ ꯆꯪꯉꯤ ꯍꯥꯏꯕ ꯑꯗꯣ ꯗꯤꯚꯥꯏꯠꯁꯤꯗꯤ ꯌꯥꯝꯅ ꯐꯖꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯇꯦꯟꯇꯛꯅ ꯃꯗꯨꯅ ꯑꯗꯨꯝ ꯇꯥꯛꯑꯦꯅ ꯑꯗꯨꯝ ꯈꯜꯂꯦ ꯑꯩꯒꯤꯗꯤ